Lakhipuronline puthok-saba February ki tang 16 nongmaijing numit ki Khomjinba Pao tabirase. Ahanbada maruiba pau. Justice Demand Committee for Madutila Rape Victim JMRV hena pangal habna bagi mifam ama Madutila da phamkhre. Nagaland amadi Meghalaya Rajya ni ki Bidhan Sabha gi mikhal hayeng ningthokaba numit pangthoklagani. Lamta thagi ahanba thangje numit ngarang saroi khangba gi numit pangthoknakre. Apunba saglon ama sagatpagi anoba bideng haiba thimda numit humni gi oiba thorom ama jiribam da hodokre amasung ningtam kang tournament ta nupi gida nongdol leima kangkhut aduga nupa gidana lining thau kangkhutna champion oikre. Haujik mapung oiba pau tabirase. Haukiba Megi tang mapan Krista Kumja 2021 da thokiba Madutila rape case ki matangda case asibu mayok nariba Justice Demand Committee for Madutila rape victim JMRB Hairiba Demand Committee asibu hena mapangal kalhanabagi damak mifamama Madutila da pangthokre. CH Nabakumar Singh chairperson JMRB na mifamapo oiduna ngarang JMRB ki convener Thaudam Nil Chandra ki sangai ta phamkiba mifamaduda Yambem Arun Mitei Secretary General CEC World Mitei Council Dr. KN Chan retired professor amasung advisor JMRB Sanasam Lalmani President WMC Jiribam District Committee M Thambal Singha Vice President JMRB amadi Nongin NGO gi advisor KH Birendra Singhana ikai khomnaba amasung athoiba mithung sing oina dais ta phamki Sarat Laisram General Secretary Laisram Satyajit Joint Secretary Posangman Pratima Treasurer JMRB amadi Birmohan Singh amadi Sagapa Manaubina chingba member sing na sarujaki JMRB gi coordinator amadi Nongin NGO gi chairman su oiriba Mutung Gunodhona maruiba thodang lobiduna sinkhiba mifamaduda mithung sing na thodogasiga mari leinana magi oiba wafam sing phongdoknaduna miyam punna case asi mai paknanaba honabada awa ana thinaroi si haiki Chathariba case asi mai paknaba honabada amana toba amana jengsinba natraga lana khanba kaya thadoknaduna aikhoi meyam changduna case asi mai paknanaba honaminasi haina WMC gi Secretary General Yambem Arun Miteina miyam da appeal tawki mifamaduda Lamar Gramaira Paibi Singh amadi Madutila khungangi miyoi singsu mifamda sarukjaki Haidi arriba administration tausi mathau taradi joint account ama tonganba only for this particularly resolution no matung da ni ani netraga ohunga any xyz khunde oibe atopade oibe akoi almak handle tawba yai madu akoi offline da tongana mu khanasi mayamgi accounting da problem lay hairgadi for the time being WMC account plug in tawba particular period amagi quarter oibe to quarter oibe adugi di backup ti loi leini maram di quarter ko ni tarik ka ba jida sinok sidin tawdra ka ba ai bidu jam phajaba wani adu sinok sidin tawba jada ba pot khara su le guna don sinok ba jada ba pot ne maram di pot ka chadari ba lalo ma se mi khamin ba jada ba matang lai khanan ba jaba matang lai madu technique ba yam ma lai re madu khuding mak sing do ekoi khuding man thajaraga mangon da sinegrabne adu mana tawda ekoi karida chingme dorin na ai question October thada hearing mai degi absent oi hibada khudongsa dabadagi absent oi hibada cheyol amai manung da mu kawraga sakhi bai se akoi fast tracking amasung court na phajana action lobi haigi evidence di mayak lana le habisi masoi amu khana hajage mayamna inausigi damakta si lakpiri se yamna nungaije khara to chutin birise inausigi ne na khallaga adu hiram sidai na hajaningi se inausina justice fangdibawne akoi mayam magi ni aina ne lepsi punna leisi ko akoi magi damakta thauna lingjen puthona nupi oi bi akoi su magi damakta lepsi ko case asi loidribaw magi damakta I leisu leigani mayam su leisi se katang hajaningi atei just Madutila aikoigi ai Madutila gi machani adom ko isai thonda garb tawri aikoigi tamakta watti aikoigi lingda oja sing le aikoigi ma aikoigi pa aikoigi tamakta everything moina mateng tawgana ngasi inak sigala le pirabase aikoi jam thina garb tawri ai chau thuk chaningai
Nagaland amadi Meghalaya Rajya gi Bidhan Sabha Mikhal hayeng ningthokaba numita pangthoklagani. Rajya animakta Mikhal ga mari lenana vote khomagi thabak ngarang nungthilda loisinki. Meghalaya da nupi mirep kuntra taruk jauna punna mirep chahum ga humphuma na Mikhal da lamba tawnagani. Nagaland da Rajya asigi voter lakh 13 mirep chamaga marfu humdogi maraiba clip kadawri. Rajya animakta hayeng ayuki pung 3 tagi vote thadanaba hawgani aduga nungthilgi pung 3 da loisingani. Lamta thagi ahan bathangja numita ipudau thongnang thogulup Lakhipur Khoman kasarna silangduna kunja asigi imai ben singaloinana saroi khangbagi thorom ngarang pangthokre. Manipur dasu sana konungda lamtagi ahan bathangzagi saroi khangbagi thorom pangthokhi. Yuki oina sana konunggi lamta thangya ahan bagi saroi khangba ahamada pureiroma khongrang khongda kobru maiki gi oina khange ani subada RDS ki maning kachinda marching maiki gi oina ani subo oina khange ahum subo maiki na thangjing maiki thangabat mapan gi hi thamagi manakta khange aroiba wangbren gi na Thangabat mapangi hainau hauriba makhongduda wangbren maikegi oina khangaga ayuki oina sana konunggi saroi khangbagi lamta thangjige adugi thauramado asi ayuki oina loisala. Numit humni chupna chathagadaba sorok atingbi high school jiribamda ipsa imphal amadi jiri masaloisang KSA anina punna khusamna duna apunba saglon ama sagatpagi anoba bideng ama haiba thimda residential camp 2023 hodokre. Manipur amadi Manipur gi wangmadagi Guwahati Lakhipur Kamranga Lala Hailakandi amadi Tripura dagi lakiba maroi pamiyoi kayana thoromasida saruk yakhi. Yumnam Ashok Kumar retired SP K.S. Singkhai Luang President IPSA, T.S. Jini Devi President Jimwak, N. Biren Lakhipur, N. Bisorjet Hailakandi District na Thoramda Phambaki Leiteng oikhi. Thoramasigi President amadi IPSA gi Advisor Singkhai Luang na Thoramda wangang laduna Jiribam Chawkhatana Manipur Chawkhatpa yaroi. Hawgalaktiba naharol singda nationalism gi wakhalon ama lehenanaba honabada hawkiba puari khangbatai aduna KSA amadi IPSA na punna sinduna numit humni gi oiba thoromasi pangtokpa hawbani haikhe. Adu masagi identity ma natragadi ekoi saktam masi kan mangamoidabana maram oiduna ekoi saktam wari mamutta na khangna ne bamta ekoi saktam masi kannabagi damta aduma khongjang amagi makada ekoi luk anina adugumba ke masi sinjagam. Manipur Kang Association gi bideng makhada District Kang Association jiribam na sinduna Hilghat Kangsangda friendly match amangarang sanaroi sing numit kamari lena na pangthokre. Sanaroi sing bu pukning thogatpa oina pangthokiba friendly Kang match aduda District Kang Association jiribam na Manipur Kang Association bu Panjal Kunmathoi Kunda maithi hanki. Match asida Imphal dagi RK na referee oiki. Sanakiba friendly match aduda L Somonendra Singh, ex Pradhan Hilghat GP, N. Joy Chandra Singh, President District Kang Association Jiribam Amadi, M. Brajakanta Singh, President AJSA na Chief Guest, President Amadi, Guest of Honor oina taista phamki. Bangladesh Manipuri Kang Federation ki lamching makhada Ningtam Kang Tournament Silangba Committee na January ki tang 3 tagi hauduna Bangladesh ki Maulubi Bazar ki Naya Patonda chatharakiba Ningtam Kang Tournament 2023 ki ngarang sanakiba Nupi ki final match ta Nongdon Leima Kangkhut Naya Paton na Radha Govind Kangkhut Mongolpur bo Panchal Nipan mangata maithiba piduna Nongdon Leima Kangkhut Naya Paton na champion aduga Radha Govind Kangkhut Mongolpur na runners up ta ki
चेकफई मंगा लमथा अहुम कापखिबी नोंगदोल लेमा कांखुट की आरके बाबली अमदी राधा गोविंद कांखुट मंगोलपुर की सांतोना हाइरिबा कांगलोय अनिमगना पॉइंट चप मानना फंगदुना मैन ऑफ द मैच की टाइटल फंखी नोंगदोल लेमा कांखुट की मिटालीना चेकफई तरा लमथा कुनहुमदोय कापतुना नुपी की फाइनल मैच असिगी मैन ऑफ द सीरीज की टाइटल फंखी मैच असिगी रेफरीना रूपचांद हामोम अदुगा स्कोररना नोबो थोंगामना ओइखी मतुंगदा सानकिबा नुपागी फाइनल मैचता लाइनिंगथौ कांखुट सिगंसना गोपाल देव कांखुट मणिपुर बो पांजल 13-13 माइथिबा पीदुना लाइनिंगथौ कांखुट सिगंसना चैंपियन अदुगा गोपाल देव कांखुट मणिपुरना रनर्स अप ताखी नुपागी फाइनल मैच असिगी रेफरीना अशोक नोंगमाइथेम अदुगा नोबो थोंगामना स्कोरर ओइखी मनामथुम यंथोकपगी थौरमदा मौलवी बाजार डिस्ट्रिक्ट की डीसी मीर नहिद आसान बांग्लादेश के सकनाइरबा कवि अनंत कुमार सेराम सिलांगलिबा कमिटी की कन्वेनर थोंगाम नोबो सरुक जाखी मखाताना नाट की ओइबा जगोई से की थौरम से पांगथोकी हाइरी अरोइबदा मरोइबा पाव अमुखन्ना जस्टिस डिमांड कमिटी फॉर मधुतिला रेप विक्टिम JMRV हेना पांगल हाबनबगी मिफममा मधुतिलादा फमख्रे नागालैंड अमदी मेघालय राज्य अनि की विधानसभा की मिखल हयेंग निंगथौकाब नमित पांगथोकलगनी लमता थागी अहानबा थांजे नमित ngarang saroi khangबगी नमित पांगथोकनख्रे अपुनबा सगलोन अमा सागतबगी अनोबा बिदेंग हाइबा थीमदा नमित हुमनी की ओइबा थौरममा जिरिबामदा हौदोखरे अमसुंग निंगतम कांग टूर्नामेंटा नुपीगिदा नोंगदोल लेमा कांखुट अदुगा नुपागिदना लाइनिंगथौ कांखुटना चैंपियन ओइख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।